Hauzik faubagi maru oiba dat khara miyam da pizari. Kokomina Inquiry Commission da affidavit fisin kre miyam gi yaifanabagi damag lawkiba warep sing center da taksinduna apiba matamgi manungda thabak ta onthokadabani haiduna Kokomina hari. Manipur da tholiba wathok lanthok asigi horufum oiba wafum singa mari lenana affidavit fisin kre haiduna Coordinating Committee on Manipur Integrity Kokomina thadorakpa cherol amana fongdorakli. State legang na miyam gi yaifanabagi damag lawriba warep center da taksinduna apiba matamgi manungda thabak ta onthok hangadabani onthok tragana Manipur legang na miyam gi apamagi matung ina thabak pangthokadabani hainasu fongdokli. Kokomegi Media Coordinator Y Surjit Kumar na thadorakpa cherol amana haibada laimai marfu panba affidavit ama ngarang January gi sechet kunga marida Inquiry Commission da pisin kre affidavit asiga lonana kuki singi Nation Building gi maru oiba booklet jalengam amadi atoppa chepong kya da yawba documents singna annex oiraga laimai chaniga marfu panba booklet amasu enclose tawraga Kokomina submit tawkhibani hairi. Microsoft Translator da India ke official language Yaragani pan support tawramba adu Manipur amasung Chhattisgarh gi loan hapchenduna Microsoft Translator da leibang asigi punna loan kun yaure haina ngasi Microsoft India na laukthokre Microsoft Translator da yauriba leibang asigi official oiba loan sing adu di Assamese, Bengali, Bodo, Dogri, Gujarati, Hindi, Kannada, Kashmiri, Konkani, Maithili, Malayam, Manipuri, Marathi, Nepali, Odisha, Punjabi, Sindhi, Tamil, Telangadu, Urdu amadi Vernacular language ani Bhojpuri amasung Chhattisgarhi ni Microsoft Translator da Manipuri amasung Chhattisgarhi loan ani amaga hapsin basina leibak anigi linguistic diversity bu henna mapangal lehen bangam lagani leibak asigi loan sing asi henna hapsin bangam basina leibak asigi mahi masing tambi bagi kanglon da henna kumang choksin bangam hanbada natana governance communication economics development amasung culture and preservation da henna khudong chahan bangam lagani haiduna Microsoft India ki Managing Director Rajiv Kumar na fongdok aduna nauna loan ani amaga hapchin bangamba sina aikoina sauthok jabo po I ngasi nauna hapchin liba Manipuri loan asi Manipur da miyoi million na ngangna baloni loan asi Assam Tripura da leiba miyoi kharana sungang nadi amadi Chhattisgarh gi loan asi na Chhattisgarh Odisha Madhya Pradesh amasung Maharashtra da punna miyoi million tarakataruk lom na ngangna ba loan amakhakni. UZCAM na Union Home Minister da piba cherol ngamkhai sambal khaba amasung FMR lokthokpa yaroi Myanmar amasung India anigi border area da thamliba free movement regime lokthok tanaba amadi ngamkhai sambal khadana bagi matangda United Joseph Association Manipur na Union Home Minister Amit Shah da cherol ama pisinduna taksin krehari association pur sarukta namkai pulliba apun bagi asang bacha do humpudi Surchanpur district na konsilibani haiduna fongdokli. Imphal International Airport ta flight landing tawbada hena khudong chananaba anoba makhalgi radio navigation equipment ahum ngasidagi mathok tawba hawkre anoba equipment astigi mateng na numidang natragana airport ki runway ningthina uba phangdaba matamda flight landing tawba ngamlagani haiduna fongdok loinana airport asida flight landing tawba chahi amarom Imphal city rom dagi direct landing tawduna passenger singna Locktak pat uba phanglamdaba adu ngasidagi Locktak pat uba phanglagani hairi. Commission na tawriba equipment ahum adudi instrument landing system Doppler very high frequency omni-range amasung distance measuring equipment ni hairi hairiba equipment sing asi Imphal International Airport ki director Chipami kaising na lusing duna Joint General Manager CNS Northeast Region Guwahati Jagadish Bishia RD BCAS Imphal Samananda DC CSO CISF Imphal Airport Monish Balgri amasung marilinaba official sing yauna launch tawkhibani ngasi launch tawkhiba instrument landing system asi component anini component amana aircraft runway gi center line information pinanaba localizer amasung runway da landing tawnanabagi glide angle information pinanabani component amana Devora aircraft radial information pinanabani DME na aircraft runway gi distance khangnanabani hiramasigi matangda airport ki director CPM kaising na ILS yaugdaba asina maramoraga Imphal International Airport tarakpa aircraft singna Imphal City gi dagi direct runway da
landing chahi amaram tawduna lakhibani adubu ngasidagi nauna ILS amasung equipment sing sindoktuna commission tawrabanina Imphal City romdagi direct landing tawbagi mahutta hanagumna Locktak lomdagi pailaklaga landing tawba yaragani haiduna fongdokli Leibang asida BJP ni lusing ba AND gi lengak lakpadagi Manipurda maru oina housing amasung urban development yauna singthaningai oiba mongda sakwat thaurangi thabakya paikhatpagi ira ama oiki haukiba chahi taret asida BJP ni lusing ba state lengak na maru oiba thaudang lawduna puwari oiraba sakwat thaurang sing pangthoknaki Mamang segi May ahomdagi haurakliba kanglupki irang na maram oraga lau singugi thabak thauram lalol itikna singbada asoba saitheng piduna lakliba siyenglaga handak segi oina employee singi income tax factory industry lalol itik tawriba sing amadi lawmi singi khazana na singba lawbigano haiduna Meitei Tribe Union gi administrative secretary Mutum Churamani Meitei na thadorakpa cherol amana fongdorakli Athingba kiyagi marakta hayeng Manipurdasu India gi Republic Day gi thauram pangthok nabagidamak state lengang na sem saba loikre hayeng pangthok kadoriba lebak asigi 15 suba Republic Day thauram gi mangoina na ngasi full rehearsal gi thauram security gi akan bangak senduna pangthokre hari Ngasigi thauram aduda contingent kuntrana saruk yaki full dress rehearsal gi thauram aduda fast MR gi commanding officer CO Ravikantana Ferret commander odena chatkiba mass pass adu fast MR ground dagi hauki tungda awang thangba fast MR gate ta thorok laba matungda governor mamangi lambi phauduna chatlaba matungda khoya thong amadi north AOC yoraba matungda kangla gi awang thangba gate tagi changlaga kangla utar sanglan mamangda salute piraba matungda makha pangna chatlaga kangla gi makha thangba gate ta tholok laga siam banglo mamang phauduna chalaba matungda fast MR gi mamang thangba gate tagi fast MR ground da loishinki ngasigi full dress rehearsal aduda saruk yakiba contingent kuntra gi manungda band party taret Manipur police amasung central force ki contingent taragat manga cultural troop ki contingent mari school gi ahum amadi asa workers singi contingent amani haiduna fongdokli Pijariba pau singa siga loina na loijari hauju faubagi oina khwaidigi update oiba pau miyam da pijaba tabiriba singbo amuka hana kurumjari